ꯑꯩꯈꯣꯏꯒꯤ ꯅꯤꯡꯉꯣꯜꯒꯤ ꯄꯣꯠ ꯆꯩ ꯇꯝꯕ ꯍꯧꯔꯦꯀꯣ ꯅꯤꯡꯉꯣꯜꯒꯤ ꯄꯣꯠꯆꯩ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯩ ꯅꯤꯡꯉꯣꯜ ꯄꯣꯠ ꯆꯩ ꯇꯝꯕ ꯍꯧꯔꯦ ꯑꯣꯟꯅ ꯇꯩꯅꯔꯦ ꯁꯣꯝꯗꯩ ꯇꯧꯔꯁꯤ ꯅꯪꯅ ꯁꯣꯝꯗ ꯄꯪꯂꯩꯇ ꯂꯩꯔꯤ ꯌꯥꯝꯅ ꯆꯥꯎꯅ ꯉꯝꯕ 다더 ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯅꯤꯡꯉꯣꯜ ꯄꯣꯠ ꯆꯩ ꯈꯔ ꯇꯝꯃꯤꯃꯤ ꯂꯧꯁꯦꯟ ꯈꯛꯇꯪ ꯑꯗꯣ ꯈꯟꯅ ꯃꯊꯪꯗ ꯅꯪ ꯀꯝꯃꯤꯗꯤ ꯀꯥꯏ ꯆꯠꯂꯒꯦ ꯁꯤꯔꯣ ꯑꯃꯈꯛ ꯄꯤꯔꯒ ꯇꯧꯔꯒ ꯇꯥꯔꯦꯕ ꯅꯨꯄꯥꯗ ꯄꯤꯗꯦ ꯅꯪꯒꯤꯗꯣ ꯍꯥꯞꯇꯣꯏꯗꯣ ꯀꯩꯅꯣ ꯍꯥꯞꯄꯣ ꯈꯨꯔꯝꯃꯨ ꯅꯣꯏ ꯑꯍꯟꯗ ꯈꯨꯔꯝꯃꯨ ꯅꯣꯏ ꯈꯨꯔꯝꯃꯨ ꯇꯥꯛꯏꯅꯦ ꯑꯉꯥꯡꯁꯤꯡꯁꯦꯕ ꯄꯤ ꯃꯇꯝꯗ ꯈꯨꯔꯝꯃꯨ ꯄꯤꯔꯛꯄ ꯃꯇꯝꯗ ꯍꯣꯗꯣꯛꯑ ꯈꯨꯔꯝꯃꯨ ꯑꯗꯨꯐꯥꯎ ꯇꯥꯛꯅꯩ ꯅꯣꯏꯁꯤꯗꯤꯕꯣ ꯕꯦꯔꯥꯅꯤ ꯇꯧꯔꯤꯁꯦ ꯃꯥꯃꯣꯒꯤ ꯃꯥꯏꯗꯣ ꯁꯣꯝꯗ ꯈꯔ ꯀꯦꯃꯦꯔꯥꯁꯦ ꯁꯣꯝꯗꯅꯤ ꯑꯋꯥꯡ ꯑꯣꯜꯂ ꯅꯝꯄꯤꯌꯨ ꯑꯋꯥꯡꯁꯤ ꯑꯣꯜꯂꯝꯅ ꯚꯤꯗꯤꯑꯣ ꯀꯦꯃꯦꯔꯥꯃꯦꯟ ꯑꯗꯨꯝ ꯊꯣꯛꯂꯛꯑꯝꯃꯦ ꯁꯤꯒ ꯏꯅꯥꯛꯇ ꯂꯩꯔꯝꯃꯦꯅꯦ ꯚꯤꯗꯤꯑꯣ ꯀꯦꯃꯦꯔꯥꯃꯦꯟ ꯅꯤꯡꯉꯣꯜ ꯕꯣꯏꯗ ꯄꯤꯌꯨ ꯅꯨꯄꯥꯇꯅꯤ ꯄꯤꯔꯣꯏꯗꯣꯔꯤ ꯐꯪꯉꯣꯏꯗꯣꯔꯤꯕ ꯁꯤꯒꯝꯒ ꯌꯥꯎꯔꯤꯗꯣ ছেলে কাছে না প্রীতম দা মেয়েকে এসে তো ছেলেকে দেওয়া যাবে না ভাইকে দেওয়া যাবে না খালি মহিলা বোনদেরকে দেব 마 동대 깝비버 아니 마 동대 깝내려면네 요새 마 동대 깝내려면 오르바자 닝원 가이제 마 삐지 삐베ꯛ다 나우바 누파 동어 신은 밤자니 누파를 배타오이요 사오르는 새